Lakle Inspector Inspector te ay tabiri basing mo James hagulzam na taramnok chobagalo na ikong nono kurumjari khwaidagi sangba monodrama Inspector tayay ngasigi tanggakta lising amaga samriga nifuumdoi suba tangka wari singa se tabiriga domna puninglok sing oiba hojik tholiba thodo wathok sing aduga imung manungda chanariba chanarod kanglon punamak sing suna yauraba tangkak malemda tholiba tonga tonga thodo wathok sing khangdaba yadi tadaba yadi punamak sing asin naina duna pothok chariba Inspector tayagi wari paring asida leptana adumak chandok chaduna lag sanasariba episode asigi Maming Angamba Nipumapan Shuba Tangka IJP Kisorjit Machanupa Ramendra Makoyne Satarkiba Tongan ba Trak Marili Naba Casing Astigi Horakiba Angambagi Wari Asigi Makatarakada Polishna David Kaya de Lebagi Haduna Koititi Maragasida Inspector Tayagi Machanupi Toibi Amadi Langlen Sakak Daba Singna Fakri Amadi Inspector Tay the Pau Piraki Amadi Druba the Pau Piraki Maka Mokoy Ganisha Itorage Aduga Nupi Masani Sijo Makupunjalo Machindo Mental Willow low denaba Kanga Batarena Angam Tanarabadi Angam Manakaring on Gabado Ying Batavan Aloy Kongao Aloy Kongten Ying Batavani Hey Sasa Puchaluna Nobo Lujeri Sanabatosi Mapamas Queen Eliabanati Chalo Gary Tarone Hey Hey Nupini Langano Chura Lang of the Nanga Chamber town Machanista. Tabat! Togo, Gary Togone, Funny. Kangidna, Nasidi Kangidna. Carino, Christian Dominic Tareme Sessible. Ponto Busatini. Carino Torres, Singant. Makui, Shakundo, Karana Lamida Pare. Haduga, Maquina Lady from Fumsina, Owang Tongjo Likai, Mapamasina, Lambida, Curry. 아두가 폰치네 이네 또 보드는 차트리 아이니 용덕이 샤투크노나 하이라가 그러는 어떨시나 그리노 폰치도 보드 차티네 도리숑 폰치 추적네 데 그이노 이 파파칼리도 또 용네 스티더 전도미나 메시지 타르거니 막 어왕 통정을 캐다 막 사큼도 그러는 가리 카마득이 뭐고 구동 티부터 알아야 되나 아두가 폰치 또 보드 차키들 그이노데 어디들 로케이션 부터가 산도스 sir 로케이션 제 부터 나보다 파니셔 먹코이디 먹품 모두도 그나가 전거는 토이비가 전이라 염내 마드 콜 돌고 못한게 아두가 그리나 마한 먹품 모두도 전이 하리버지가 폰차 트리프시가 네 아무도 바꿔 비게 아이 이마드 콜 돌게 아두가 somdo location 부터가 그다이들 그리노 하이버디 겐치 파리 이마드 콜도 그나가서 기분 하이버도 못하고 호이데 Carino Tories. Nangi Chantombi, Nacarino Ma, Kudung Tibetare, Wang Tongjang Lekaide. Carino Konaga Zolino Wang Tongjang Lekaide. I want the Sunny who Karim Hiram de the Carino Mangangish. Pontok Salam to Yangish. Pagi Dore a print punjonet and Carino Tories. The number you have called is currently switched off. Carino Tories, Ponjo Sujo Blade Tori. Shibusana Ribresibo. Carino. Kana Hangi Doris. Toby the Torogamo, young Tare. Carino Doris, Pagi Dori Brasible Nari Kandi, Carino Doris. The number you have called is She currently must switched off. be Doris. Carino Doris. He by the Agatha Kamdomi Doris. Matamnaga Matam Patam, say the way, but Tanbam Yowi. Hagi Wari Brasana Ribre Netrega, Carino Kangre one. A singbam di Kang the Via Rutos. Matam patab지게 세이다 웨브 카리노 미얀마남 타이 떠우리블리 라시아 여보 kaino tayo kayo yamo ungale sibo ash miyanam tadet karino aibam lakpamung khangdi nang isan tombi ne karino sidaida message am thajale aduga moi sakhangdab sin gari khami kari awang thongjau glikai kaino deida adu ngalere phone to busattabe wan ai phagi tawri bre ne di khallure duga tawri singun nati karino mang khalli wa kancha adura ko kaino ngai bai da phone to hangdi paudo mo sho khanga bayani nungda di kari mana phagi to de adai de luri de awang karino thongjau glikai ma kai do chaturi no as moi do no mi de yeng ba ko da chapa male adai le ka do no mi le gi kai as no mi le nga kai re ga no je no mi le yaw do no pi bo sing no pi ro as
ꯀꯩꯅꯣꯗ ꯐꯣꯇꯣ ꯑꯃ ꯅꯨꯃꯤꯠ ꯂꯩ ꯑꯃ ꯐꯣꯇꯣ ꯑꯃ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯅꯨꯃꯤꯠ ꯂꯩ ꯑꯃ ꯃꯧ ꯑꯃ ꯅꯨꯃꯤꯠ ꯂꯩ ꯑꯃ ꯑꯁ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯗꯤ ꯍꯦꯟꯗꯣꯛꯇꯦ ꯑꯉꯥꯡ ꯑꯃ ꯅꯨꯃꯤꯠ ꯂꯩ ꯑꯃ ꯑꯉꯥꯡ ꯑꯃ ꯂꯣꯏꯅ ꯃꯁꯤ ꯌꯥꯎꯗꯕ ꯍꯥꯏꯕꯕꯨ MLA ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯨꯝꯕ ꯅꯣꯏꯒꯨꯝꯕ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯟ ꯑꯣꯏꯔꯕ ꯆꯍꯤ 60-70ꯒꯤ ꯑꯗꯨꯒꯤ ꯃꯊꯛ ꯈꯛꯇꯅꯤ ꯌꯥꯎꯗꯕ ꯑꯇꯩꯗꯤꯅꯦ ꯅꯨꯃꯤꯠ ꯂꯩꯒ ꯃꯤ ꯑꯃꯒ ꯅꯨꯃꯤꯠ ꯂꯩꯒ ꯑꯁ ꯌꯥꯎꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯌꯥꯝꯃꯣ ꯑꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯅꯥꯒ ꯀꯣꯏ ꯆꯠꯂꯤꯖꯥꯠꯅꯣ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯀꯣꯛ ꯁꯥꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯔꯣꯏꯕꯤꯅꯦꯅ ꯑꯝꯇ ꯉꯥꯏꯈꯣ ꯌꯥꯝꯃꯣ ꯑꯇꯣꯞꯄ ꯀꯩꯅꯣ ꯏꯕꯥꯏꯗ ꯐꯣꯟ ꯇꯧꯔ ꯍꯪꯖꯤꯔꯣ ꯇꯧꯒꯦꯒ ꯅꯪ ꯑꯝ ꯇꯧꯔ ꯍꯪꯉꯨꯁꯤ ꯑꯩ ꯀꯣꯛꯁꯤ ꯁꯥꯕꯅ ꯑꯩ ꯂꯩ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯍꯪꯉꯒꯦꯁꯦ ꯉꯥꯏꯈꯣ ꯀꯅꯥ ꯑꯣ ꯁꯤ ꯂꯩꯔꯦ ꯅꯝꯕꯔ ꯁꯤ ꯂꯩꯔꯦ ꯑꯩ ꯍꯪꯒꯦꯀꯣ ꯆꯠꯂꯨꯅꯦ ꯁꯤꯁꯨ ꯐꯣꯟ ꯇꯧꯕꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯍꯧꯖꯤꯛꯁꯤꯅꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯣꯟ ꯇꯧꯕꯁꯤꯒꯤ ꯃꯔꯣꯜ ꯂꯣꯜ ꯃꯁꯤꯗꯕꯅꯦ ꯃꯤꯁꯦ ꯁꯤꯕ ꯅꯥꯔꯦ ꯍꯧꯖꯤꯛ ꯑꯃꯠꯇ ꯍꯥꯏꯕꯅ ꯁꯥꯏꯕꯔꯒꯤ ꯀꯩꯅꯣ ꯇꯧꯔꯦꯒ ꯑꯗꯨ ꯇꯧꯔꯦꯒꯅ ꯍꯦꯛꯇ ꯇꯧꯁꯜꯂꯛꯀꯗꯣꯏꯅꯤ ꯃꯦꯟ ꯃꯥꯅ ꯇꯥꯕꯖꯥꯠ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯁꯦ ꯑꯔꯣꯏꯕꯤꯗꯣ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗꯨꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕꯁꯦ ꯌꯦꯡꯉꯨꯁꯦ ꯐꯣꯟ ꯇꯧꯒꯦ ꯌꯦꯡꯉꯣꯕꯁꯦ sida ngaangdoriba kholibisu mi nam ta diba unknown numbers claiming to be from the police CBI customs or a judge do not panic they could be cyber criminals report them sida bu karamba athuba no wangangna do cyber helpline at kayang kuina cyber helpline this caller may be the cyber criminal gar kini moi mi nam thabja na te chale pai dira de bhanira phone je pai da na ting ting lawi ne hello ido kari le sir somna kan di chan do mina ma phare na thongjau ong lai kai da me sesang ko thajal ki ba sir wafam chu ba chum bo ibira bra chumani ai ko da so phone do chap chana message to thara phani adu ai ko yam kana thi na koi dum yum da gi ma pan thok tan lai ai ko dum topom thok to gi matam matam ni ko robu da su dum hai sir adu di ya jare aseng ma chu bo du khang je ge to bu da thongri ne da uri karim da tam na ba na ho bu ja na thi moi thi ge ye noi yum da le yum ma pan tholo kan oi 그래 봐. 아춤은이게 하이르 보냐. 에도 어렵다 어렵디 전통이 바르지 까나. 까나 왜니 게지. IGP 기 마기 마찬누파 어디디 제레래. 너티. 까리놈 떠루시. IGP 님이 타도가 떠러니도. 까리 ನಂಗೆ 데빗 에브리게. DSPO에게 납스 레가이도 카란토론토로 로드 크레가 해브리게노. 이젠 도미 워리 사람들 가리니 인가라. 아두야 뭐 마마 턴데서부터 오라 뭐. 마 하이르킵데 이코이나 하이르브디 토비 요름타이 아두게 누밀레 영바돔 찰럽디 토비 요르브디 닥터 프렘찬 요름네요 아두디 쿠동 팁시 마주 요르브잔 나디 능 함간디 바이디 카리 하이게임 나디 모이 까야니간 항오드러고 까림타 낭디데 노이 나바이도 폰도 떨고 막 юм등 막 바토고 뭐 양간 호나리야라 빠나 탕그럽도 뭐 까림데 하이브 주는 주는 오게 카리로 칸게 야부노 뭐 이거도 하이점 미름데 뭐 바리네 도르게 뭐 얌파닝 따르브디 아이주 바로 라와이 따레 야뭐 까마이노 야무노 가름노 뭐 코이 파로 라오나 하지고 아이코이 모이 티게 했다르데 코이 꼼 레이타 아이코이 꼼 레이타르데 코이 팔락 도림네요 아이코이 팔락 바이시 chân 도미게 코이 분 레이도림 아이코이 분 레이타르데 오레 마펌도 요르간데 코이 삭티 방근도 우톡따레나 이게 뭐 뭐두부 그마이나 낭리 호게게 듬레요 아이디 우직 라이프 타로다 아이 시데기 카르 장들라게 찍는 놈들 라이프 타기 아이 마펌 실레 노이 파로 라온 거우게요 अदी पानी ngabdi dum phan tari pangan som charaga puala lurige khara chai chajarab ju leba manung do phumga ko na thologga makok to sudab de leba manung do changan do main tab tari nang yaw game su yaw ro chu to kainu yamo puni hingminer ga puni leminer ga puni saminer ga puni wa ba puni khaminer ka lurba tan pham chi chen ga thabi to dinati yamo kun ngapgi de ma thawai thabak puthok tu ko chali bane to iri pakhi de ma kashi ichen to mina wa ba targa ai to mina lege de banati 에듀르 니 차실로 인스펙터 대야이 하우지티 능기 어로이바 봉자 능기 마탐 구실락드라바니 SP 코겐 능기쇼 마탐 구이드라바니 데빗 플란 punamak loina shamjalo amukta da mai kai punamak tagi shopchal laga lotion khargadabani maduga ai khoidi get pina ba yaudana ba punamak sing maduga ai gisho ishanu paga punna jail da lady ba singadugi mama mapa machin manao punamak yahollaga plan tawraga thabak che torabani howji the inspector te ai machin piani ai khoigi custody da leire loina na dr premchan madudanate howji kamok SP mahak ke loinabi aduga
macha oirabasu imung maduda changduna pharaga pullaga mafam asida thamgadabani amuktada makhoi punamak petrol leichilaga mafam amada pulak mai thaduna makhoibu hatkadabani aikhoinani haibadu kangalloido aduda makhoina onna thoina inspector tayai aduga SP khogenna kangmadu uraga aikhoida pikiba chaina aikhoigi yamlaba lupa crore kayagi mangan kiba chanba 이샤노 바보 까르시우나 따바 닥터 라오바 가르기라 박다 som성데 탕절가 올리바 아디가 마팜 마두다 아말 하이브드나 이샤노 바다 콧타다나 마디 마키 니오시무 투덱 버투가이바 예카이바 도키바 칭가다 마두기라 만초 마팜 마두다 겁나 보내가다 바니 마카타라거다 젤러딜 쿠마르 마키 이몽문ung 야오나 뿌랍 Paisilagam may tana na panagataman Sir, punamak di loy na mag-rents di dawri. Ano ba, sir? Tawag si kitang di loy. Lura sa no. Punamak sing doy koy na ni haibag kangan na naman agadaman Nahak. Hagdi mapanda lay haibag si di. Ayang yoy buwafam ni. Manung mo si di lay haibag wala ba so. Ay, punamak sing na di hayang ay na loy na tinagani. Ano ka, ay na hari ba sa muna tao. Punamak. Amuktada makoy ginupi ang singado na tanggoy on ba ura ba matungada na makoy na on na toy na kanggo dun ini yenga dori ba Sir, plan po na magtiloy na sinmalori ngarangi parang libasing makoy mapam mamada siksin na tamin aduga sir mapam maduda topa ekoy phone mata sizinan ba lady yare aduga haujik lemori basing adu so ngasi laukan na naman na aduga tangay fada basing di Ay na sumakoy sing na police ki dressing na loy na piraman. Kuzo kulay sing ni macha sing do kak pahela si. Aduga, puno magsing sida nang show. Max upsalaga. Sir. Ay aroy boy na makoy gi mataktalaman sing na nabagda magsyam saraban sir. Ay inaw no pabak kasyam sang da tamba. Ay besu iralay haydana matang utorok kiba SP Kogen. Aduga. Inspector Tayay. Makoy nigi matakta. Laman kum na nabagida magsyam sabalo raman sir. Good. Sir. Kari haige babo. Sir. Miyoy ani ka kay doroba. Sir. Miyoy ani yamaroy ba haitari ni. Inspector Tayay ga marilay na ba haigadra kari. Inspector Tayay Marilay na ba ka na? Maming si Druba Kuman Haibora man. Magi si ID da dumay na ba? Machin da mana Punjaban. Inspector Tayay gi machin upi phajan basing. Narilay na ba di mahak po su parulaw. Inspector Tayay gi machin upi dugo Marilay na ba nupani. Hauji. Mapam si da lady na location taaga. No kuy nang ngamla ba di ay bu parulaw. No koy na ay ganung sinasabi ichan paraga tamlibado kari kayo yam na hayriya sir kari adudi magya koy baduda kana leba sir mana haybadadi wapamasi mana police ta sukan amtakti adu no koy na narilera badi mabu paru law haydana makoy mi piktok tokunga makoy ni ulli sir mado lalong waram bayay mafamadu da police leram labadi Aikoy ni hita changjala phaba yaba natini. Aikoy na phage na changuraga mafam maduda police na aikoy bu mu pharabadi thabuk sing na sida. Sir. Ama khakti lei sir. Makoy phabagi mawong da chatpa na taba sir. Icham samna ching da manda sing loba u loba chatpagi mawong da chatlaga makoy gi mafam du da sangsalaga irang hai phet yang amaga police thana leitraga di thok lokhut piraga sarna pamjaba pulap paisalo mai thadok bu da makoy su yawgraga di sir kari hai ba pulap mai thadok ki ba mani sir lokhut pa yaraga di mikup na hom sing ni yeng da ba yaroi mafam maduda police na hana same saduna leibra leitabra haibadudi yeng da ba yaroi aduga police na mafam maduda makoy nak senduna leiram batarabadi gudong thiba thokani sir mafam asigidi boboy na tharse sir boboy na tharaga mafam maduda yenghan ba yar bobogi di thangai sena makoy na masak khangba sunati police thengnar su bobodi kaim to khango sir adubu ani du salokhaladi hai singna Bobo, hai singna. Sir, adugi di edum honazaki. Police leiram lagana labna adum handorok lagaloi. Ahan badi cham na sangsilaki. Kariguma khusuklai mate yaudana.
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯕ ꯂꯣꯏꯔꯒ ꯄꯨꯂꯤꯁ ꯂꯩꯇ꯭ꯔꯦ ꯈꯪꯉꯒꯅ ꯍꯦꯛ ꯅꯣꯡꯃꯩ ꯑꯃꯅꯤ ꯐꯠ ꯁꯠꯇꯣꯛꯑꯒ ꯐꯥꯔꯒ ꯄꯨꯔꯒ ꯂꯣꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯆꯔꯛꯑꯣ ꯆꯠꯂꯣ ꯑꯗꯨꯒ ꯗꯦꯕꯤꯠ ꯁꯔ ꯑꯦꯁꯄꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯁꯨ ꯌꯥꯔꯕꯗꯤ ꯁꯔ ꯑꯦꯁꯄꯤꯒꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯌꯨꯝꯗꯗꯤ ꯑꯗꯨꯃꯛ ꯒꯥꯔꯗ ꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯊꯣꯛꯂꯛꯄ ꯉꯥꯏꯒꯗꯕꯅꯤ ꯌꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯗꯨꯗ ꯅꯠꯇꯦ DSP ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯔ ꯑꯗꯣ ꯆꯪꯖꯔꯒꯦ ꯁꯔ ꯆꯪꯉꯣ ꯒꯥꯎꯃꯩ ꯀꯩꯗꯧꯔꯦ ꯁꯔ ꯀꯔꯤꯅꯣ ꯁꯔ ꯁꯤꯗꯩꯗ ꯂꯥꯏꯚ ꯊꯥꯔꯤꯅꯦꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯙ꯭ꯔꯨꯕꯒꯤ ꯊꯣꯛꯑꯁꯤ ꯁꯔ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏ ꯐꯥꯕꯤꯔꯣ ꯂꯥꯛꯑꯣ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯆꯟꯅꯨꯄꯤ ꯐꯥꯕꯗꯣ ꯀꯔꯤꯅꯣ ꯅꯔꯦ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯐꯥꯔꯣ ꯂꯥꯛꯑꯣꯅ ꯁꯔ ꯑꯗꯣ ꯃꯥꯅ ꯂꯥꯏꯚ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯦ ꯁꯔ ꯑꯗꯨ ꯁꯔ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯥꯏꯚꯁꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯔ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯇꯣꯗ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯔ ꯐꯣꯟꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔ ꯂꯩꯈ꯭ꯔꯦ ꯁꯔ ꯀꯔꯤ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯂꯥꯏꯚ ꯇꯧꯔꯤꯕ ꯁꯔ ꯀꯔꯤꯅꯣ ꯃꯈꯣꯏꯁꯦ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯇꯧꯕ ꯃꯥꯜꯂꯤꯅꯦ ꯁꯔ ꯃꯈꯣꯏꯕꯨ ꯃꯔꯤ ꯂꯩꯔꯗꯤ ꯐꯥꯔꯣ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯑꯣ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯈꯤꯕꯅꯤ ꯆꯟꯇꯣꯝꯕꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯈꯣꯡꯒꯨꯜ ꯂꯩꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯂꯧꯗꯦꯅꯦ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯍꯟꯗꯛꯀꯤ ꯂꯥꯂꯣꯡꯁꯤꯗꯤ ꯑꯔꯣꯏꯕꯤ ꯈꯣꯡꯒꯥꯎꯅꯤ ꯑꯉꯝꯕꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯂꯕꯅꯤꯅ ꯑꯉꯝꯕꯁꯤꯡꯕꯨ ꯉꯝꯕ ꯑꯉꯝꯕ ꯂꯩ ꯍꯥꯏꯕꯁꯤ ꯂꯣꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯇꯥꯛꯄ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯁꯤꯗꯒꯤ ꯑꯉꯝꯕ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯜ ꯇꯧꯕꯗ ꯁꯔ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯀꯔꯤꯅೋ ꯁꯔ ꯅꯣꯏꯅ ꯑꯅꯤꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯣꯏꯅ ꯍꯥꯏꯔꯦ ꯁꯔ ꯑꯣ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯔ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡꯗꯗꯤ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤ ꯁꯔ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯣꯟꯁꯨ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ ꯁꯔ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯁꯔ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯨꯕꯨꯗꯤ ꯈꯪꯕ ꯌꯥꯒꯅꯤ ꯁꯔ ꯏꯆꯟ ꯇꯣꯝꯕꯤ ꯊꯣꯏꯕꯤ ꯐꯥꯈꯤꯕ ꯃꯐꯝ ꯑꯗꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯁꯨꯞꯅꯇꯪꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕꯒꯤ ꯒꯥꯔꯤ ꯇꯌꯥꯔ ꯃꯥꯔꯛ ꯑꯗꯨ ꯈꯛꯇꯅꯤ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯕꯒꯤ ꯃꯔꯝꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯁꯔ ꯄꯥꯛꯁꯟꯅ ꯀꯔꯤꯅꯣ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯁꯨ ꯁꯔ ꯃꯐꯝ ꯑꯗꯨꯗ ꯄꯥꯛꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒꯤ ꯀꯥꯟꯅꯔꯣꯏ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯅꯛꯄꯗ ꯍꯨꯔꯥꯜꯂꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯣꯠꯂꯒ ꯂꯩꯕ ꯍꯧꯅꯗꯦ ꯂꯥꯞꯅ ꯂꯩꯒꯅꯤ ꯃꯤ ꯍꯥꯠꯂꯨꯕ ꯃꯤ ꯑꯃꯅ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯒꯟꯗꯦ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯇꯧꯕ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯗꯦ ꯃꯁꯥꯅ ꯂꯥꯞꯊꯣꯛꯑꯒ ꯂꯩꯒꯅꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯆꯟ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯂꯥꯞꯅ ꯊꯝꯃꯝꯒꯅꯤ ꯑꯗꯨꯒ ꯙ꯭ꯔꯨꯕꯒ ꯏꯇꯣꯒ ꯃꯈꯣꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯈꯣꯏꯅ ꯐꯥꯍꯜꯂꯕ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯐꯥꯈ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯝꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯒꯥꯎꯃꯩ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯩ ꯂꯣꯏꯅ ꯀꯥꯎꯊꯣꯔꯛꯑꯣ ꯐꯅꯤ ꯁꯔ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯔ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯖꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯑꯩꯅꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯝꯂꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯩꯗ ꯁꯔ ꯏꯆꯟ ꯇꯣꯝꯕꯤ ꯐꯥꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅꯤ ꯏꯆꯟ ꯇꯣꯝꯕꯤꯅꯁꯨ ꯃꯈꯣꯏꯗ ꯃꯦꯁꯦꯖ ꯊꯥꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯝꯕ ꯌꯥꯏ ꯃꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕꯗꯨ ꯈꯪꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯚ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯐꯥꯔꯣ ꯂꯥꯎ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯐꯥꯔꯣ ꯂꯥꯎꯁꯤꯅꯤ ꯁꯔ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯐꯥꯍꯜꯂꯒ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯗꯨ ꯒꯥꯎꯃꯩ ꯆꯠꯅꯕ ꯇꯧꯁꯤ ꯁꯔ ꯃꯤ ꯂꯣꯏꯅ ꯂꯩꯖꯔꯦ ꯁꯔ ꯐꯥꯍꯜꯂꯕꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯃꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯃꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯅꯣꯅꯦ ꯖꯥꯠꯅꯤꯀꯣ ꯇꯧꯈꯠꯂꯛꯏꯁꯦ ꯃꯤ ꯃꯊꯪ ꯂꯣꯏꯅ ꯐꯥꯒꯠꯂꯛꯇꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤ ꯂꯥꯎ ꯌꯥꯔꯅꯤ ꯂꯥꯎ ꯌꯨꯝꯗ DSP ꯇꯝꯐꯥ ꯂꯩꯇꯦ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩꯒꯤ ꯇꯟꯖꯥꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯗꯧꯅꯤ ꯂꯥꯎꯅꯤ ꯌꯥꯅꯤ ꯁꯣꯝꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯦꯞꯀꯦ ꯑꯩ ꯍꯥꯏꯐꯦꯠ ꯆꯪꯖꯟꯒꯦꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯁꯦꯝ ꯁꯥꯗꯅ ꯒꯥꯔꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯜꯂꯕꯗꯤ ꯑꯣꯀꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯍꯥꯟꯅ ꯆꯪꯖꯟꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦꯀꯣ ꯌꯥꯔꯦ ꯐꯤꯠꯇ ꯑꯗꯨꯝ ꯂꯩꯀꯣ ꯇꯥꯗ ꯂꯩꯕꯤꯕ꯭ꯔꯣ ꯀꯅꯥ ꯇꯥꯗ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯦ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯈꯛ ꯎꯅꯒꯦꯅ ꯆꯠꯆꯔꯨꯕ ꯇꯥꯗ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ DSP ꯇꯝꯐꯥꯒꯤ ꯃꯥꯅꯤ ꯑꯩ ꯖꯣꯏꯅꯤ ꯑꯣ ꯇꯥꯗ
시대다 DSP 덤파도 뭐 거의 가리 듀티 뭐 도로가 레름바 아데다 뭐 석항다바 카라라가 DSP 덤파 뭐 거의 뭐 펌마 두드기 오버포 도로가 거리노 하시고 이산업이 파그레시라 나티 파기데 파니에 토록 부자니 아데다 마가 카나세나 방콕 독보다 뭐 코싱고 두부디 마나 푸부디 로니 시행그라 마마 사두 기땅 뭐이가 카나세나 버두다 뭐콘 마사크라 마마미 기땅 속바 아두 속보두디 마지 호스피탈도 부컷기바 아데 파옥시다 이 하비다 비자롱게나 거리노니 하시고 이봉아 아이 코이다디 파옥 거림다 하르게 따다 아이 따다 강자버데기 누가 이 비엠도 좀 이까이 거는 좀 강자버데기 따다 헥다 파옥시 따다데 헥다 젠절라가 담자라마게나 앙악징주 동하는 가리 nga이레리 아이 타봉 걱절로버데기 어두디 스kam동리 돌시데 너 거의 호스피탈도 포크래 해버디 호스피탈도 버디 다도 거의 굉장히 호스피탈만 봐도 아도 거의 저도 란 거다 보니 다들 그 쇼가이 호스피탈로 거의 정절로 마수야이 다들가 이 때문에 그 학당 여비게수 거의 호스피탈 뭐 tin자는 게 거리노네 할시고 에이 마마 딸이브라 에이 상 딸이브라 니는 뭐 딸이브라 가이도르게 에이 나사는 비도 카나세나 맘 도부되게 쇼야리 호스피탈다 시대서게 해네 또 시대다 시 anga lai shi mo khoi ne tamishin kari no ne ha shi bo ma bo ai khoi ta kari im ta hai rak te ne duga ei laune ma dugi khana ba matam na tre laune hospital na ne laune yam ba pakhat pi ganu yam ka he ne ka shi sok bunati adum gari da thong na dum phone tor ga hang ge so dum hang biro law ta da adu di thong na ba tok ei laune ma laune 통둥아 살모 라오네 호이 그리 눈이 아니지고 마나디 코데 그리 뭐 하이렉들 바두가 헤이 라오탱그레 따다 솜데 있달라 비로다 파리 이모 베네 퍼법담 비럭다네 헤이 라오네 마마 카칼로 라오네 호이 카칼레 오케이 도롱한 징 도로 야레 도로 따다 하잖아 그것도 간나 좀 바비오고 항상 징나 코이 마얌디 따다 게임 카비로 코이 좀 tin자르마게 따다 Punisher. Sir, Karino Swice di Karino. Karimate di late, sir. Ako ba mo niyo? Sir, Swice di Karino. Karimaram di ani humade late, sir. Okay. Sta kari ani hum dalak pa mi oram dong male. Mana life tao mafam do. Sir, sige mafam je nito. Sige usan pambi ga mayam ho bo mafam sige mafam je. Sir, sidani mana daw ri sir. Adudi mafam masida la maga live toro matung na makoi. Any gun point mo koy puro ga chapo ramane drubu ge to ga ina kan hai ki bo pham mo koy ni indeda sir kari no mo koy ne khali bo kan chigo ai koy ne thiri na hai re de dum thiri mo ina mo kari no to ri do bo wa pham si de ta na ba pon mo sing sim mathang yaksilida kari no hojik to ga dori ba che kadom da bu ki bo no kadai de le ki bo hai bu country isan to be ma de thobi ne kadom da le ri ga ba ado Maidik bidagi may job. Tap na chakalak pa maidagi. Makoy. Tap na may wairak to na masyapong maut-on madi makoy shoy dramani. Asaw na puning nga siya patabang nati. Mikup amatapaw ba lepang nati. Sir, nung mo din nung ay tetoy bigay chan to miga fabado. Ado, karino Dr. Prem Chan su yaw kare sir. Marak siya duru baga ito gaso mo yaw san kare sir. Pumnamak. Ay chanani faki haiba kaktanatana atopa misham siyaw ribatani adubo ay mong paw yaksilak laba matamasida yak na makoy na ni kang laba pawboda haujik pawboda laman kumdana makoy ki mataktak kari yung mamatak tabangam na laibasine sir karino DJP daga hairaga sir karino kara paksan na karino red chatabagomba gamay madugi kudong sabado logadaman nate panamak singadadi DJP na pirako order gi matungin na tawani paduga mahak na so ay ason ba yeng bagum ay na sumaki ason ba soy dani yang kani law ay koy chat na ba taw siga mai sir phone lai sir karino tampagi hello tampa kari tore yumda imaga babunga sakang da basing na puto krena karino harisibo yumda gi sakang da basing na puto kreba aina imaga babungodo call to ni call chattaba madudigi aina pakhatana aina mo yum thangna ba akai sharpai khomagi imung manungdo call to ri yumda yenganbada yumdo mi mo lai tian harba madudigi chingna badigi yumda proper back to ni yengbada CCTV di yengbada chumda
ꯏꯃꯥꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯃꯤ ꯑꯃ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯄꯨꯊꯣꯛꯑꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯉ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯃꯈꯣꯏꯅ ꯐꯥꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ 이마가 빠붕쇼 막코이나 파이 안남바는 코이는 남마시 까다이 파붕남이 해봐도 이행바 다래드나 네 카르투나 라비로 그리 독식이 해봐도 디지피도서 뻑시 담자르마키 어떡하 가리 독식이 해봐도 카나르시대 아이 쇼이드나 마포마 드들하게 나 학등해라 뭐 디지비기만 학다 아이 슐라기 코이대 아이 담자리대 그래 이노네 하리 저버서 어묵 매담 더 파기 이묵 만웅소 못 파그라마 드로버서 못 파라바 어두가 그리노 서 이선 도비가 도비가서 못 파라바 서 그리노네 서 어두디 юм다 설기수 이마가 그리노 랑렌게 юм다 레이브도 юм다디가 스토봉어 모이 юм디 마포마드다 폴리스가 하는데 탐내버니 마포마드다 그리 스토봉어 모이 어두버서 이마가 그리노 앙항싱어드다 크라 하이버 콧바디 크라 파가도 말레서 가모이 토비가 랑렌가 파키바데기 이마수 юм 어두다 미 상도는 레라바니 hausi makhoi kana amatani yumdu changtuna phaba punmading amarai law aikoi chana batosh phani sir sir amta changjarge sir tampa tariba pausi yamna nuati sangjalo phani sir pom phani sir inspector de shilambi de leramal marksu lakken hai aina pau bijakramanis kari noi mung manungda halaman singbu mina gari tonga kakalo hari da tongiru sir aishu khangma ngamtre kari hairaga kari longnam tawduna pokriba CCTV gi mapan gi do khonjel yawbani khonjel aduda kabuk tabada ai khana chaina ba thue ai hospital da puri haiba madi haibere betai ai tasengna wafam aduda ai shoktuna leiri ai hospital da lei haiba duda madugi khudong chaba loroga pukiba maduda natradi kari doin kari no tawrisi hoji kari inspector de gi machanupi anima machanupiga mari leinaba nupa amaga duga nupa dugi mamana banga druba modi ito mani sir kari no makhoina live tharaga makhoi pharu law hai hesina sir isandobiga thobiga leifam khangdabaduda makhoi bu namdana phahalaga natti makhoi bu phala kari toge haino makhoi ga mari leine haidana natti mafam adu pharaga thowai manglabadi kamdongni madu de khoi police khoi gi thongni haibabudi sarteina su wafam adu haibajan yumdugi mapan thokono hai adubu paosi khangmadagi paosi khange harisibu nati sir mari leina banina thokdok thoktringeda manghoda message tharamajan sakhangdaba kharna lambida gari khame kodong tiba thokpi yai haidana message tharamajani amaromdabudi inspector tayagi machanupi kari mamingdo sir ichantombi ha ichantombi su wakhandi leibajani mabungda mahangna message tharamle haribadani adu hauji kamdoba sir mathang khudong thiba che sum tholog masi punamaksi kana oini IGP na mahakki mi thadoga tawrangli masano padu court ki thadong na ba haidani yamna kan hona matam kharadi lei ki sunu haidana court na yaba pirak tabani yamla ba senpham madu khakta nati drak khara khakki oirebadi na na thadok kipsu ya adu NSA da makhoi bu detain tawroidugi maram leki masing yamla ba arm and ammunition makhoi digi phari ba sing adudi makhoi na kari su khande hairu raga khoi na michang mi khai na ai khoi na ni haidana ekta taiseliven ai khoi na makhoi bu ekta phari badu IGP gi machano pani IGP na kari gumba aran ba kharap tawre haidana ai khoi ne hekta mapa gi lamadu machada khumba ya banati ai na haiba sidi ai khoi pumna makin adu yo hauji kya da lukram machano pa du jail adu gi manung du gi thadok ti haiba gi mong jail du gunda tawge haiba mafam du amar ko bom khana ba madu da nati faruk po makok thugai rakhiba amarom da faruk mara leitre haiba du di david chu ji mara lemni lot legre adu ga hauji david lot khrabani na david na drug khara pisalaga faruk po magi gari degi phahan khibadu hauji david na tholok thogdo si mahang na tongkhibani haiba du gi chapchaba ma pidrasu mahana lotna lekhrabani na police officer amabu phajin punjin jail le thamba haiba di yadabani ko na ma ku thadong na bagi right laidana ama bore hauji jail adu gi manung da machanu pana tongdana tawdun leirambadu mafam madu da lemra gupta aduga boisaga makhoi da torma thabok thongsing adu hojik di jail da makhoi karimata lengma ngamdrena amarom da hauji tokhalagli base IGP na pumna maksing asi machanu pa thadu ya da bagi laman khumna nu bagi mong da ni torugli base yengba tai hauji yengba tai
ꯑꯗꯨꯒ SPꯗꯁꯨ ꯑꯩꯅ ꯀꯔꯤꯅꯣ ꯋꯥꯐꯝꯗꯨ ꯈꯟꯅꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯑꯩ ꯂꯥꯛꯑꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯟꯅꯔꯒ ꯌꯦꯡꯁꯤ ꯁꯥꯔ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯆꯪꯉꯣ ꯀꯔꯤꯅꯣ ꯇꯧꯔꯤ ꯄꯥꯎꯁꯤ ꯇꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯅꯆꯟꯅꯨꯄꯤ ꯐꯥꯕꯗꯨꯒꯤ ꯄꯥꯎꯒꯤ ꯂꯤꯈꯨꯅ ꯁꯥꯔ ꯏꯆꯟꯅꯨꯄꯤꯒꯤ ꯈꯣꯡꯒꯨꯜ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯗ ꯅꯠꯇꯦ ꯙ꯭ꯔꯨꯕ ꯑꯃꯗꯒꯤ ꯇꯣ ꯃꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯂꯥꯁ ꯂꯣꯀꯦꯁꯟ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯔꯝ ꯇꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯕꯨ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯁꯥꯔ IGPꯒꯤ ꯃꯈꯥꯗ ꯗꯦꯕꯤꯠ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯒꯦꯡ ꯈꯨꯄꯨ ꯂꯩꯔꯤꯕ ꯕꯣꯕꯣ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯡꯉꯕ ꯋꯥꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯁꯥꯔ DSP ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯁꯥꯔ ꯃꯊꯪ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯒꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯁꯨ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯌꯨꯝꯗ ꯂꯩꯔꯤꯕꯗꯨ ꯁꯥꯔ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯇꯁꯦꯡꯅ ꯃꯃꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯐꯥꯒꯠꯂꯒ ꯇꯧꯔꯛꯂꯤꯕꯁꯤ ꯁꯥꯔ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯁꯥꯔ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯃꯔꯨ ꯌꯦꯛꯊꯦꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯍꯧꯗꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝꯅꯔꯛꯀꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯉꯝꯕꯁꯤꯡꯅ ꯃꯈꯣꯏꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯉꯝꯕꯇ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯁꯣꯟꯕ ꯀꯌꯥꯕు ꯇꯨꯍꯠꯅ ꯍꯦꯠꯇꯨꯅ ꯃꯈꯣꯏꯅ ꯅꯩꯍꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥꯗ ꯃꯅꯤꯡ ꯇꯧꯕ ꯍꯦꯜꯀꯅꯤ ꯁꯥꯔ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯦꯠ ꯆꯠꯊꯒꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯋꯥꯏꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗꯤ ꯈꯪꯗ ꯌꯥꯗꯦꯗꯅ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯁꯥꯔ ꯇꯝꯐꯥ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯐꯥꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟꯁꯤꯡ ꯑꯗꯨ ꯐꯥꯊꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯦꯟꯇꯤꯃꯦꯟ ꯍꯦꯟꯃꯟꯈꯤꯗꯅ ꯅꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯃꯥꯡꯗ ꯊꯝꯂꯕꯗꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯏ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯂꯥꯟ ꯆꯠꯄ ꯃꯇꯝꯗꯗꯤ ꯑꯁꯥꯎꯕ ꯐꯥꯊꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯕ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯔꯒꯗꯤ ꯆꯦꯛꯁꯤꯟꯅ ꯈꯔ ꯍꯦꯟꯅ ꯂꯩꯍꯜꯂꯣ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯄ꯭ꯂꯥꯟꯁꯤ ꯀꯔꯝꯕ ꯄ꯭ꯂꯥꯟꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯐꯥꯒꯠꯂꯛꯄꯒꯤ ꯆꯠꯊꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯥꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯥꯔ SP ꯆꯪꯁꯜꯂꯣ ꯁꯥꯔ ꯑꯩꯁꯨ ꯋꯥꯐꯝ ꯑꯃꯈꯛꯇ ꯀꯔꯤ ꯇꯧꯔꯦ ꯁꯥꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯗ ꯉꯁꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯥꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤꯗꯤ ꯍꯥꯟꯅꯁꯨ ꯐꯥꯈꯤꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯆꯨꯝꯕꯅꯦ ꯁꯥꯔ ꯍꯥꯟꯅ ꯐꯥꯈꯤꯕꯒꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯔꯦꯀꯣꯔꯠ ꯂꯩꯔꯕꯅꯤ ꯆꯦꯛꯁꯤꯟꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯕꯁꯨ ꯁꯥꯔ ꯈꯨꯗꯣꯡꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯁꯥꯔ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯁꯨꯝꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯦꯛꯁꯤꯟꯅꯗꯨꯃꯛ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯍꯥꯛ ꯁꯟꯖꯩꯅꯁꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯁꯟꯖꯣꯏꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯥꯛꯂꯤꯉꯩ ꯇꯟꯖꯥꯗ ꯁꯥꯔ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯣꯠ ꯆꯩ ꯂꯩꯔꯤꯉꯩꯗ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯚꯔ ꯄꯥꯋꯔ ꯇꯧꯔꯒ ꯐꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯊꯦꯜꯗ ꯂꯩꯕ ꯃꯤꯅ ꯇꯝꯂꯛꯏ CCTVꯗ ꯁꯛꯈꯪꯗꯕ ꯒꯥꯔꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯊꯥꯗꯕ ꯈꯔꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈꯤꯕ ꯎꯈ꯭ꯔꯦ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯃꯊꯪ ꯐꯥꯒꯠꯂꯛ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ DSP ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯙ꯭ꯔꯨꯕꯒ ꯏꯇꯣꯒꯁꯨ ꯐꯥꯈ꯭ꯔꯦ ꯃꯈꯣꯏ ꯃꯐꯝ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯝ ꯁꯥꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯆꯤꯡꯅꯔꯤꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯛꯀꯗꯕ ꯊꯕꯛꯇꯨ ꯍꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯁꯥꯔ ꯄꯨꯝꯅꯃꯛ ꯇꯥꯔꯕꯁꯨ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯍꯧꯗ꯭ꯔꯕꯗꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯔꯣꯏ ꯁꯥꯔ ꯐꯔꯦ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯐꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯆꯤꯡꯅꯕ ꯃꯐꯝꯗ ꯔꯦꯠ ꯆꯠꯊꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗු ꯑꯩ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯣꯔꯗꯔ ꯄꯤꯒꯅꯤ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏꯒꯤ ꯊꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯥꯔ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯁꯥꯔ ꯃꯊꯪ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯐꯥꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯊꯕꯛ ꯑꯃ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯑꯆꯨꯝꯕꯅꯤ SP ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕꯅꯤ ꯇꯝꯕꯥ ꯁꯥꯔ ꯑꯗꯨꯒ ꯇꯌꯥꯏ ꯁꯥꯔ SP ꯁꯥꯔ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯗꯥꯡ ꯆꯞ ꯃꯥꯟꯅꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯧ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯊꯤꯅꯅꯕ ꯍꯣꯠꯅꯧ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯅꯈꯣꯏꯅ
ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯞꯈꯠꯂꯒ ꯍꯣꯠꯅꯧ ꯁꯥꯔ ꯑꯩꯅꯁꯨ ꯍꯥꯟꯅ ꯁꯥꯔ ꯗꯦꯕꯤꯠꯀꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯗꯦꯕꯤꯠꯀꯤ ꯂꯣꯏꯅꯕꯤ ꯁꯥꯔ ꯃꯃꯤꯡ ꯕꯤꯅꯥ ꯃꯉꯣꯟꯗ ꯑꯩꯅ ꯅꯝꯕꯔ ꯄꯤꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨ ꯆꯞꯈꯠꯄ ꯍꯧꯔꯣ ꯐꯅꯤ ꯁꯥꯔ ꯏꯠꯁ ꯃꯥꯏ ꯑꯣꯔꯗꯔ ꯁꯥꯔ ꯃꯤꯅꯨꯡꯁꯤꯗꯤ ꯌꯦꯡꯒꯗꯕꯅꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯗꯗꯤ ꯅꯝꯗꯨꯅ ꯃꯔꯥ ꯅꯝꯁꯤꯟꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔ ꯈꯪꯅꯅꯕꯒꯤ ꯋꯥꯍꯪ ꯄꯥꯎꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯅꯈꯣꯏ ꯍꯧꯖꯤꯛ ꯅꯁꯥ ꯅꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯤꯑꯣꯏ ꯂꯣꯏꯅ ꯐꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯗꯨꯒꯤ ꯏꯃꯣꯁꯟꯅ ꯍꯦꯟꯈꯤꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯤꯌꯥꯝꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯛ ꯃꯤꯠ ꯅꯥꯕ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯊꯧꯑꯣꯡꯗꯨꯅ ꯍꯦꯟꯖꯤꯟꯕ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏꯗꯧꯔꯤꯕꯅꯤ ꯐꯅꯤ ꯁꯥꯔ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯅꯤ ꯐꯅꯤ ꯁꯥꯔ ꯅꯁꯥ ꯅꯁꯥꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯆꯔꯣ ꯌꯦꯁ ꯁꯥꯔ ꯇꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯑꯩꯈꯣই ꯑꯃꯃꯝꯇ ꯈꯥꯏꯗꯣꯛꯅꯔꯒ ꯑꯩꯈꯣই ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯤ ꯑꯩꯈꯣই ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗꯨꯗ ꯆꯞꯈꯠꯂꯒ ꯋꯥ ꯍꯪꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯂꯣꯀꯦꯁꯟ ꯑꯃꯇꯪ ꯈꯪꯂꯕꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯗ ꯀꯔꯤꯁꯨ ꯄꯟꯊꯕ ꯂꯩꯔꯣꯏ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟ ꯊꯤꯔꯕꯅꯤꯅ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯞꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯩꯁꯨ ꯆꯠꯆꯔꯒꯦ ꯇꯝꯐꯥ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯐꯅꯤꯇꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯂꯣꯏꯅ ꯍꯧꯖꯤꯛꯄꯨ ꯃꯦꯗꯥꯝ ꯇꯝꯐꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨꯗ ꯅꯠꯇꯦ SPꯒꯤ ꯂꯣꯏꯅꯕꯤꯁꯨ ꯐꯥꯈ꯭ꯔꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯖꯥꯠꯂꯅꯦ ꯃꯣꯏꯕꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯆꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯐꯥꯒꯠꯂꯒ ꯇꯧꯔꯤꯁꯤꯕꯨ ꯁꯥꯔ ꯒꯥꯡꯃꯩ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯔꯗꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯗꯥꯏꯗ ꯂꯩ ꯈꯪꯅꯅꯕ ꯏꯃꯨꯡ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯄ ꯑꯗꯨꯒ ꯏꯃꯨꯡ ꯑꯍꯨꯝꯃꯛ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯀꯗꯕ ꯑꯩꯅ ꯏꯃꯨꯡ ꯑꯍꯨꯝ ꯑꯃꯃꯨꯛ ꯆꯠꯄ ꯇꯝꯐꯥꯅ ꯏꯃꯨꯡ ꯑꯍꯨꯝ ꯑꯃ SPꯅ ꯑꯃꯨꯛ ꯏꯃꯨꯡ ꯑꯍꯨꯝ ꯑꯃ ꯆꯞꯈꯠꯂꯒ ꯍꯪꯉꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯇꯪꯒꯤ ꯂꯣꯀꯦꯁꯟ ꯈꯪꯈ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤꯗ 이라이 라이가더라니. चलो ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯑꯃ ꯆꯠꯅꯕ ꯇꯧꯁꯤ. चलो ꯐꯅꯤ ꯁꯔ ꯑꯁ ꯏꯃꯨꯡ ꯑꯃꯗꯗꯤ ꯋꯥꯍꯪ ꯄꯥꯡꯕꯗꯗꯤ ꯁꯔ ꯑꯩ ꯍꯦꯛꯇ ꯋꯥꯍꯪꯖꯒꯦꯗ ꯁꯔ ꯆꯞꯈꯠꯂꯒ ꯍꯦꯛꯇ ꯍꯪꯒꯗꯕꯅꯤꯗ ꯁꯔ ꯀꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤꯒ ꯍꯧꯖꯤꯛ ꯊꯣꯏꯕꯤꯒꯁꯨ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯈꯣꯡꯒꯨꯟ ꯈꯪꯗꯦ ꯗꯣꯛꯇꯔ ꯄ꯭ꯔꯦꯝꯆꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯔ ꯃꯦꯗꯥꯝ ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯧꯖꯜꯂꯨ ꯀꯃꯥꯏ ꯊꯧꯖꯜꯂꯨ ꯐꯅꯤ ꯁꯔ ꯍꯣꯏ ꯅꯣꯏꯁꯦ ꯁꯦꯟꯅꯕ ꯋꯥꯔꯤꯅꯦ ꯑꯃꯃꯨꯛ ꯁꯦꯟꯅꯩ ꯈꯥꯡ ꯂꯥꯛꯄ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯅꯔꯝꯆꯠꯁꯤꯡꯗꯨꯅꯅꯤꯅꯦ ꯅꯈꯣꯏꯅ ꯖꯦꯜꯗ ꯂꯩꯔꯤꯁꯦ ꯀꯌꯥꯗ ꯉꯛꯈ꯭ꯔꯕꯅꯣ ꯌꯦꯡꯉꯣ ꯍꯣꯏ ꯅꯣꯏꯅꯤꯅꯦ ꯍꯥꯏꯔꯤꯗꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯥꯈ꯭ꯔꯕ ꯐꯂꯥꯡꯗꯨꯕꯨ ꯅꯣꯏꯅ ꯄꯥꯛꯊꯗꯅ ꯅꯅꯥ ꯑꯃꯨꯛ ꯊꯥꯡꯀꯠ ꯅꯠꯇꯦ ꯃꯅꯝ ꯑꯃꯨꯛ ꯅꯝ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯀꯦꯁꯤꯔꯣ Hey, my name is Gopi. ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯏ ꯅꯥꯟꯊꯣꯛꯄꯗꯤ ꯅꯄꯨꯟꯁꯤꯗ ꯉꯝꯂꯣꯏ ꯍꯩ ꯅꯄꯨꯟꯁꯤꯗ ꯉꯝꯂꯣꯏ ꯀꯣ ꯍꯩ ꯑꯗꯣ ꯁꯣꯝ ꯆꯠꯂꯣ ꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯔꯥꯃꯦꯟꯗ꯭ꯔꯁꯤ ꯐꯔꯣꯏꯗꯧꯔ 마나 그룹 사드는 꾼찬드는 마나 떠오르수 그리노 마기 와칸나 아마르부 아묵당 라만 공개해버시 깐나 칸마잔 이용은에 미기 폴리스 옵사람 뭐 꼭 투가야 되는 뭐 코인에 도이다 꼭 뒤용어 하두가 하우직는 뭐니 까야 되는 아이나 마시데이다 가리마타 마두다 타우키드레 신 아두나 아마르다 수카슈 떠봉가 뭐이 신이 아마르가 뭐이가 묵당 우나버시다 아잉이나 바자나 포이셜레 이행아가 아말 푸나로 세나 타도어디 바자나 푸나니 아말 나마다 먹고 기도 수다바다바 아듬 레바 머능도 부들부들 쌍가다 감박이 당하이 파다바 레바기 감비베완 그리고 아말나 푸보다 시도그러 꾸마이 마다 아도리니더라 마시나 떠우리 정외다 타복시 방톡고 야들 ngasi디 아말 불로 샹나다바니 또 시슈어덤 자뱅 망래 ngasi디 바우수양나는 마이 인스펙터 티하기 마찬누비 SP기 이몽만웅 아두가 DSP 탐파기 이몽만웅 파크레 하리도 오래다나 와리 쓰기 마카 하이행아몽 다비르시
lakle lakle Inspector Tayay 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 Lakle 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 Inspector Tayay 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 Uthana ba Kanbina ba Thank you sir Welcome Uthana ba Kanbina ba Inspector Tayay 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 Lakle lakle Inspector Tayay 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 Hanana tagasari lantok sariba Inspector Tayay anauba tangka Tongan-tongan ba platform sing da konseloy na tabiriba mi tabiriba po naman po hanana tagasari Ngasigi live set si ayun na mahut silaga pazagi koi sir out of station no giba duga lila sat kiba na maram marakanda mahut silaga pazagi ako'y kisar na lamida halak pa matam da soy da ngam da ba yum da tek ta kaida na yum da Europa oiris no haida na isurgi ma from da tawni zari Rani wala sang them live set kerpatuk sage santi tagachari taram sarya biba Rosmani andrembam tagachari matam sigi abatare Somobra samure lapam tagachari naurem ibem hal se sobi tagachari ima ibem hal tagachari taram sarya birapa pabung zain tukuma wari se yana fajaye ngasigi inspector tayay lising ang magasamri ni fum doy angamba ni fumapan subatangka tapirapa tagachari Kumantem Rajen Tagatsari Taram Sarya Birapa Susila Akram Tagatsari Taram Sarya Birapa Ranjan Sanjanbam Tagatsari Mi Fatavagi Hidak Leite Haibado Hektai Hayeng Si Ohening Manaloere Hayeng Itangka Kitama Haibatare Nissan Ketrimayom Dazimski Kok Sidi Angak Pani Tapi dah aku sungai ini aku sulai minan aku madam. Semua belas semua lapam sarwari am nafazai thawai war matang ni. Angam manaloi ni phaki base sar butagat chari tapi re ilma binodin ni komdram sar tayagi ngasigi wari am nafazai na tapi rapa tagat chari. Samjabam to misana tagat chari taram saru ya birapa. Ilma binodin ni komdram tagat chari taram saru ya birapa. Usam Susila Sarjem Sikai Kumnazari Tapiri Kurkul Dagi Ngasigi Wari Se Yam Nafazay Natapirapa Tagatsari Pahung Zain Taguma once again Ngasigi Inspector Tay Heningay Laita Nafazaki Wari Asitar Pugning Logsing Yam Na Uyhali Amasung Akiba Amafawi Natapirapa Tagatsari Lalita Namayapam Sarjem Ngasigi Tangkak Yam Nafazay Kari Toglagaba Pugning Di Yam Nawai Sergi Dialogue Acting ontok na pazakre makha khawrang na ngaijari na tapirapa tagatsari taurem damen tagatsari Sir James wari yam nungairaga loikiba sida thamoi se yam na sa na tapire lalita yangkhom once again tagatsari kuraija memi imung ahungi mioi sing phakiba adu karam thoagaba wari se makha ngaijari na tapire Sana thoi lai mapopam tagatsari taram sarya birapa loina na comment pa ba matang sida lusinjage tentang na loina na ako gi sir na lila sakiba halak pa matamda amuka na tekta kaida na swingam yorok na yumda Europa oiresanu loina na ngasidi mayam puna magtagi miko kradang mayam tagi laptop na pagi ayaw lawzage mayam puna nga nungay na potaminerga hayang ay foraba koraw numit yum sa kaysa namita mayam puna mugteng na minirasi Hoziki wena di miko kradang mayam dagi laptop sari mayam punang mapu olen sapam na kurum sari.